KHWAIRAMBAND Ima KEITHEL Joint Coordinating Committee for Peace ki Ima Shingna KHWAIRAMBAND gi KEITHEL ani KARAKTA paugi MEEPHAM ama PANGTHOKLINGEI manungda Police Shingna Athingba Pirakpadagi Ima Shing Shaoraktuna Ngaihak Muknaba Thokkhre Thaudogadu ngase numidungba matung pung amarom tarakpadwaida KHWAIRAMBAND gi Ima KEITHEL ani gi karak thangal road ta thokkibane Haukiba tang tara mapanda pangthokiba Lok Sabha Mekhalda Inner Manipur gi tongan ba polling station kayada khulai paiba singna chathakiba thawong amadi nupida khut thabana chimba kaya adubo yaningdaba phongdokpaga mari leinana KHWAIRAMBAND Ima KEITHEL Joint Coordinating Committee for Peace ki Ima Shing na KEITHEL ani karakta press meet ama kaukhe haiba press meet adu topa mafam amada pangthoknaba city police ki personnel singna khangankhe Adubu Ima Shingna Ngaihak tangni matam sangna lauroi habadagi press meet adu thangal rota pangthokhe City Police ki personnel singna press meet adu loisilo haina akanba pressure pirakpaga loinana Ima Shingna inthok insin tawduna Ima Shing adu chatkina bohonarakhe press meet adu laudringaida police singna chatharakliba thawong adu pendabadagi Ima Shing Shaoraktuna police ka bungnarakhe loinana Ngaihak chinda pawdanakhe Tungda City Police ki nupi personal sing mafam adu diyokselake madugi matung Ima Shing aduga wakhal taminarke press meet aduda wangangladuna committee asige convener Laishram memana hai Manipur gi luraba tanfam asida pangthokadoriba Lok Sabha gi mekhalasi free and fair oiba mongda pangthoknaba leingak amade meyamda committee asina appeal tawraga lakhe leingak ki maikai degi su mekhalasi ingna chingna pangthoknaba gi damak security gi arrangement yauna sem sabapum namak loide habu wafum kya phongdorake Pomno magasi ona taina bada khulai paiba sina put capture tauba proxy da bot thadaba polling agent kaya chingthokna ba honarak pamade nupi da fawba khud thabagi thabak chatharakhe masida security personnel sing tumina yenglaka laikibagi maram mari leinaba singna thamkatapane napigane mari leinaba singda thamkatapane loinana manipur da miyam gi democratic right lairibra haiba sisu lengak khangan gadabane Mekhal mamangda hainau makhongda famluba Ima Shing haujikti tumina laishimbagi matam natre loina thokpiraklo irang thokkiba polling station khudimak repoll tawduna miyamgi democratic right adu mapung fana season hallo loina mekhal nomita khulai paiduna miyamda kiakhang nangan kiba sing adu phabiyu haina Laishram memana makhatana phongdokhi Democracy right lairibra laitabra Manipur paliba sarkar na thuna khangan biyo hainau makhongda phanggiba Ima Shing phat laita laira phata tanari ni election mamangda tawgibi Ima Shing thokpiro irang thoka da tumina laibe yaroi aduna crisis thoiba polling singdo by election tawbiyo aduga ne ai da forcefully tawbiga no nongmai para gun point da changiba polling da changaga nongmai kapi singduda isa singi thauna se upira madi maitai macha se Manipur se mangoi